Kaitel Jankiba Loyumbadi, Dukan Pambinupi Amaga, on Sinaraga, Irang Toduna Laytok Libani. Loyumbana Nangawari Hexana Udradine, I say Hinga to Bum Chapam Kang de Weber. Dukan Pambiduna is Tamona Pakhaina Zilise. Tumbam Chapam Kang de Hiraga, Tamodit in a lacte. I seen Manatimi, I didn't act at lacking money. Aduda Kui by Makokitang Chaklap Tawam lay Habado. Ma Senering a hector Sandaba. How's it? I know Unaruge, Garidang Hak Iramoharatanamini. Oi the Bawase, away by Malhan Badi, Luyumbagi Aroba subjectni. Magi Kadar father, Gantoraki Bo, Haimayam Dana, Arang Arak Ngaubi, Asauram Pambinu piecing the di, Kena Bayauribani. Asom Dana. Hentoi bisu khara chatlaga sorok mayagi pan dukan amagi mamangda leplaga leikre irap lapna paikhom baso makhoi leiribado oi mamin ani mangangsilaga I kana yengla lerami second amani leibaga machin bando chingkhalap marong leina noglei aduga gari da sat ka khalaga start to bawi gari do kanna nganglaga hentoi bi leibarom da thongzili nong ta kibagi lambi mapan de singtung laga leiriba Concut to the Kanaka Tozili. Ising do not like home Nikane pull up caps and grey, and we be my pedo like home the pull up looplere. Sound up na Kanalawi Mahajandan Dugan the Port and beat, Tabas Nado, Gentori. Tibia, Kaino like Kong of the Nairi. Come Torino. Ah, the Gigari Tori Missina like Kong Capsilamiba. Gari Tori Misa, Zuko Java mi or a mui. Moiswide of a queen in a Montgomery. Just at Kimiam think the Dori. Pacoma Sugari, Mamma Lerega, Maquinina Wari Sana than the Laiba, Mapum the Gim among the Sat Kami. Gary giving Seldo Crelay Taraga, Maquirum the Unsilla Hangley. Like Honkra Capsin Kramale, say Sinato. Si Hiraga, Romana Ma Langselay. And Toby Pacombo Iram Batuda, Hena Sawat Cray. May I crack a kangi. Pacomba Sukak Pande. Wale to log talk laga, Manung de Pesa Krelog talk laga, Tongnau de Langtari. Pacomana. Se, Sinana funeral laserco. Nayuman Bedesianova. Ega Beheman Kibana, Hentwebe Manak the Leram Balecom Amotpada, Makuna tak by Kalaga, Pacombagi Gari in Sel Langsili. Pacomba the Catan Lori. Oi, Ongobi. Hentwebe Manak Taram Banungama by Kalaga, Pacombagi Garida, Nung the Great Catali. Mataududa, Gari the Gikum Taraklaga, Hentoi Bigi Makute, Nung Dumuli. Hentoi Biso by Comananga side, Langtor Popesado, Kulaga, Mamai to the Langsili. Say, Sinagari, se pass a jump over ne, Rangano won't capsule. Adugari, Madonna Mitaisa Togo. She had him laga, Tabas now watching like a jet cray. By Coma Mamit E. Cabo Makai Ying like a lake. Mafam the bazaar may I daga oiri. Lambi chetly by Mayamna, Maquibo my ying but only yingly. Kaitel Pambinu Piga, Michi Kapnaraga, Mondando, I nega Hale Loyumbadi. Torum River Mayab the Obada, Loyumbanga the Yinglaga. Kain Ubai. Hanu Tangsid like Homo Musana readable. Garis in the Karai, the Waisel River. Picomba Maga, Sawa Mayamdo, Loyumbado in Haitaragli. Loyumban the lady ben Sanga Piaba Kaudo, pull up, Mulaga, Laptana Kauki, Loyumba Kapra Kangi. Picomba Tikatana Lori. Nasai the guy the lady. Kaitil Manung than a pass again a lady. Loyumba Kirup. Ibai and Sana Picra founded an aquati tiruba. Namai the Tazil o Habrana. Nupina ha Karag Irang to lading ida, Mapan the Navai among a Harry Kauri Banibana, Pepe. Si Hanaga by Komagari the Kakatki, Adugestato Bowie. Ibai, Naiko, Bentana Warisana Kisiba. Pecomatasan the Begari dot Imon Mona. Loyumba Hundok Lamaga Taura at Cray. Loyumba Matasana. As City Lanjam lady. He will be Saki Arizona. Line the hand batariba. On top Panida go, Loyumba Dangi Libaxi. A dome paragamaso, Mapam the Dagit Horagli. Som the Nupi and is the so, Barapiram Laga, Barapiram Lacum Taragli, Matek to Madima Kongna Jungli. Tabas Nana As Tibia Masagino Paduna, my Gary Sokpagi, seemed the Yari Hibala Adika Maintonia.
ꯍꯦꯟꯊꯣꯏꯕꯤ ꯊꯧꯁꯥꯗ ꯀꯩꯁꯨ ꯂꯥꯛꯑꯣꯍꯦ ꯉꯁꯤ ꯈꯛꯇ ꯕꯖꯥꯔ ꯊꯦꯡꯅꯕ ꯃꯤꯗꯨꯕꯨ ꯑꯃꯨꯛ ꯎꯅꯅꯤ ꯎꯅꯔꯣꯏꯁꯨ ꯈꯪꯗꯕ ꯀꯅꯥ ꯈꯪꯅꯦ ꯀꯣꯏꯊꯤ ꯊꯤꯔꯒ ꯂꯥꯛꯑꯗꯤ ꯏ ꯃꯥꯕꯨ ꯀꯩ ꯑꯣꯏꯗꯅ ꯑꯩꯒꯁꯦ ꯀꯣꯏꯊꯤ ꯊꯤꯗꯧꯔꯤꯒꯦꯕ ꯑꯗꯨꯛ ꯄꯛꯇꯕ ꯃꯤꯗꯨꯕꯣ ꯈꯪꯗ꯭ꯔꯦꯗ ꯏꯕꯦꯝꯃ ꯅꯪ ꯉꯁꯥꯏ ꯁꯞꯇ꯭ꯔꯗꯣ ꯀꯤꯕꯨ ꯃꯤ ꯒꯥꯔꯤꯒꯗꯣ ꯂꯩꯍꯧꯔꯦꯕ ꯅꯨꯡꯗꯣ ꯃꯃꯥꯏꯗꯨꯗ ꯊꯣꯝꯕꯤꯗ꯭ꯔꯤꯗꯣ ꯃꯔꯥꯏꯕꯛ ꯐꯔꯕꯅꯤ ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ ꯃꯤꯉꯣꯟꯗꯅ ꯏꯁꯤꯡ ꯀꯥꯞꯁꯤꯜꯂꯒ ꯄꯩꯁꯥꯒꯁꯨ ꯂꯪꯊꯣꯛꯄ ꯁꯥꯏ ꯑꯗꯩꯗꯤ ꯑꯩꯁꯨꯅꯦ ꯑꯩꯅꯤꯗꯅ ꯑꯃꯨꯛ ꯍꯜꯂꯒ ꯃꯃꯥꯏꯗꯨꯗ ꯂꯪꯁꯤꯟꯕꯅꯤ ꯍꯣ ꯇꯧꯔꯣ ꯑꯉꯝ ꯉꯝꯕ ꯌꯧꯔꯦ ꯆꯪꯈ꯭ꯔꯒꯦꯀꯣ ꯑꯩ ꯍꯣꯏ ꯍꯣꯔꯦꯟ ꯊꯦꯡꯅꯔꯁꯦ ꯁꯤ ꯍꯥꯏꯔꯝꯂꯒ ꯊꯕꯥꯁꯅꯥꯗꯤ ꯆꯪꯈ꯭ꯔꯦ ꯍꯦꯟꯊꯣꯏꯕꯤꯁꯨ ꯃꯌꯨꯝꯔꯣꯝꯗ ꯂꯥꯛꯏ ꯍꯦꯟꯊꯣꯏꯕꯤꯒ ꯊꯕꯥꯁꯅꯥꯒꯒꯤ ꯃꯌꯨꯝ ꯂꯥꯞꯅꯕ ꯅꯠꯇꯦ ꯊꯣꯡꯒꯥꯜ ꯑꯅꯤꯃꯨꯛ ꯂꯥꯜꯂꯒꯅꯤ ꯂꯩꯔꯤꯕ ꯊꯣꯡꯒꯥꯜ ꯌꯧꯗ꯭ꯔꯤꯉꯩꯗ ꯃꯔꯛꯇꯨꯗ ꯂꯩꯀꯥꯏꯒꯤ ꯀꯥꯔꯟ ꯐꯨꯕ ꯏꯇꯣꯆꯥꯗ ꯐꯨꯠ ꯐꯥꯎꯖꯤꯜꯂꯛꯏ ꯏꯇꯣꯆꯥꯅ ꯊꯣꯏꯕꯤ ꯀꯥꯏ ꯆꯠꯂꯣꯏꯅꯣ ꯍꯦꯟꯊꯣꯏꯕꯤ ꯃꯔꯨꯝ ꯁꯣꯜꯂꯤ ꯑꯁ ꯁꯤ ꯑꯃꯨꯛ ꯂꯥꯛꯏꯅꯦ ꯃꯤꯅ ꯍꯪꯉꯤꯁꯦ ꯇꯥꯗ꯭ꯔꯣ ꯍꯣ ꯕꯖꯥꯔ ꯆꯠꯂꯨꯕꯅꯤ ꯇꯥ ꯏꯇꯣꯆꯥ ꯀꯩꯅꯣ ꯕꯖꯥꯔ ꯆꯠꯂꯨꯔꯒ ꯅꯐꯤ ꯅꯔꯣꯜꯒꯗꯨꯅ ꯂꯩꯈꯣꯛ ꯉꯥꯛꯇ ꯕꯖꯥꯔꯗꯅꯦ ꯁꯟ ꯑꯉꯥꯎꯕ ꯑꯃꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯇꯅ ꯇꯧꯔꯤꯅꯤ ꯃꯣꯏ ꯑꯗꯨꯋꯥꯏꯗꯣ ꯃꯤꯅꯦ ꯌꯥꯝ ꯁꯥꯊꯤꯕ ꯂꯩꯍꯧꯏꯉꯣ ꯃꯇꯨꯡ ꯃꯅꯥꯎꯒꯅꯦ ꯆꯠꯂꯣ ꯂꯥꯛꯑꯣ ꯌꯥꯄꯣꯠꯇꯦ ꯍꯦꯔꯥ ꯑꯩꯈꯣꯏ ꯊꯣꯏꯕꯤꯗꯕꯨ ꯃꯄꯥ ꯀꯅꯥꯏ ꯃꯆꯥꯅꯣ ꯀꯥꯔꯟ ꯇꯥꯔꯛꯏꯕꯣ ꯑꯩ ꯇꯧꯒꯤꯁꯦ ꯃꯊꯪ ꯆꯠꯄꯗꯤꯅꯦ ꯑꯩꯒ ꯆꯠꯁꯦ ꯍꯣꯏ ꯆꯪꯈ꯭ꯔꯒꯦ ꯇꯥ ꯏꯇꯣꯆꯥ ꯁꯤ ꯍꯥꯏꯔꯝꯂꯒꯦ ꯍꯦꯟꯊꯣꯏꯕꯤ ꯃꯌꯨꯝ ꯆꯪꯈ꯭ꯔꯦ ꯏꯇꯣꯆꯥꯗꯣ ꯂꯥꯎꯔ ꯂꯩꯍꯧꯏ ꯊꯣꯏꯕꯤ ꯃꯊꯪꯗꯗꯤ ꯑꯩꯒ ꯆꯠꯁꯤ ꯑꯃꯔꯣꯝꯗꯅ ꯄꯥꯏꯈꯣꯝꯕ ꯒꯦꯠ ꯃꯄꯥꯟꯗꯒꯤ ꯍꯣꯔꯟ ꯇꯤꯠ ꯄꯈꯣꯡꯗ ꯈꯣꯡꯖꯤꯜꯂꯤ ꯄ꯭ꯔꯃꯣꯗꯤꯅꯤ ꯆꯦꯟꯆꯠ ꯆꯠꯂꯒ ꯍꯣ ꯂꯥꯛꯑꯦ ꯁꯤ ꯍꯥꯏꯔꯒ ꯒꯦꯠꯇꯨ ꯄ꯭ꯔꯞ ꯍꯥꯡꯗꯣꯛꯏ ꯐꯖꯅ ꯄꯥꯎ ꯍꯥꯡꯗ꯭ꯔꯤꯉꯩꯗ ꯍꯥꯡꯕ ꯅꯪꯗꯦ ꯄꯥꯏꯈꯣꯝꯕ ꯒꯥꯔꯤꯗꯣ ꯐꯤꯡꯅ ꯃꯅꯨꯡꯗ ꯖꯔ ꯊꯧꯖꯤꯜꯂꯛꯏ ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ ꯅꯨꯡꯁꯤꯠ ꯑꯃ ꯏꯇꯧ ꯇꯧꯏꯅꯦ ꯍꯩ ꯀꯩꯅꯣꯝꯃ ꯁꯣꯏꯗꯅ ꯊꯣꯛꯑꯝꯃꯅꯤ ꯒꯥꯔꯤꯗꯒꯤ ꯒꯔꯥꯖꯁꯦ ꯊꯧꯖꯤꯜꯂꯝꯃꯒ ꯀꯨꯝꯊꯔꯒ ꯁꯨꯃꯥꯡꯂꯣꯝꯗ ꯊꯣꯔꯛꯏ ꯁꯨꯃꯥꯡ ꯃꯆꯤ ꯑꯣꯏꯔꯞꯅ ꯃꯥꯏꯕ ꯑꯃꯅ ꯃꯩꯇꯩ ꯌꯦꯟ ꯂꯥꯕ ꯑꯃꯨꯕꯝ ꯄꯥꯏꯔꯒ ꯂꯥꯏꯁꯣꯟ ꯇꯤꯁꯣꯟ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯝꯃꯤ ꯄꯥꯏꯈꯣꯝꯕ ꯁꯥꯎꯅ ꯀꯩꯅꯣꯡ ꯇꯧꯔꯝꯃꯤꯁꯤꯅ ꯏꯍꯦ ꯏꯕꯨꯡꯉꯣ ꯆꯧꯕ ꯅꯪꯕꯨ ꯁꯥꯎꯒꯠꯈꯤꯅꯣ ꯏꯃꯥꯅꯅꯦ ꯏꯆꯥꯗ ꯍꯦꯂꯣꯏ ꯅꯨꯡꯁꯤꯠ ꯑꯀꯟꯕꯗꯣ ꯊꯣꯛꯍꯟꯅꯤꯡꯗꯗꯅꯅꯦ ꯑꯣꯖꯥ ꯃꯥꯏꯕꯒ ꯇꯥꯟꯅꯔꯒ ꯌꯦꯂꯤꯡ ꯊꯥꯗꯣꯛꯏꯕ ꯅꯪꯁꯨ ꯅꯐꯤꯅꯔꯣꯜꯒꯗꯣ ꯍꯣꯡꯗꯣꯛꯂꯒ ꯀꯨꯝꯊꯔꯛꯑꯣ ꯄꯥꯏꯈꯣꯝꯕ ꯈꯔꯒꯤ ꯏ ꯀꯥꯅ ꯂꯥꯛꯄꯅꯦ ꯃꯃꯥꯅ ꯃꯌꯨꯝꯗ ꯇꯧꯔꯝꯃꯤꯗꯣ ꯎꯕꯗ ꯍꯦꯟꯅ ꯁꯥꯎꯒꯠꯈ꯭ꯔꯦ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯄꯣꯠ ꯆꯩ ꯌꯥꯎꯕ ꯄꯣꯂꯥꯡꯗꯣ ꯍꯦꯛꯇ ꯀꯥꯎꯊꯣꯛꯈꯤ ꯒꯦꯠ ꯃꯅꯨꯡꯗ ꯆꯪꯉꯛꯀꯦ ꯇꯧꯔꯝꯕ ꯂꯣꯌꯨꯝꯕꯗꯣ ꯃꯅꯤꯡ ꯈꯪꯍꯟꯍꯜꯂꯤ ꯍꯣꯏꯃ ꯀꯩꯅꯣ ꯁꯤꯕꯣ ꯁꯤꯔꯝꯅꯤꯗ ꯃꯤꯋꯥ ꯇꯥꯗꯧ ꯁꯔꯨꯛ ꯆꯪꯗꯕꯅ ꯐꯔꯦꯗ ꯄꯥꯏꯈꯣꯝꯕꯅ ꯀꯔꯤꯒꯤ ꯍꯦꯂꯣꯏ ꯀꯩꯗꯧꯕ ꯌꯦꯜꯂꯤꯡ ꯅꯣꯏ ꯁꯤꯒꯨꯝꯕ ꯊꯣꯛ ꯃꯣꯛꯁꯦ ꯌꯥꯝ ꯄꯥꯝꯖꯕ꯭ꯔꯥ ꯉꯁꯤ ꯑꯩꯅ ꯁꯥꯎꯔꯛꯇꯅꯀꯣ ꯃꯩ ꯂꯣꯏ ꯊꯥꯗꯣꯛꯈꯤꯅꯤ ꯏꯕꯨꯡꯉꯣ ꯇꯧꯍꯩꯗꯦꯅꯦ ꯅꯪꯕꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯣ ꯄꯥꯏꯈꯣꯝꯕꯒꯤ ꯁꯞꯇ꯭ꯔꯗꯨꯗ ꯑꯣꯖꯥ ꯃꯥꯏꯕꯗꯣ ꯌꯦꯟꯒ ꯂꯣꯏꯅ ꯂꯪꯊꯣꯛꯑꯝꯃꯒ ꯆꯦꯟꯈ꯭ꯔꯦ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯨꯋꯣ ꯄ꯭ꯔꯃꯣꯗꯤꯅꯤ ꯑꯣꯖꯥ ꯃꯥꯏꯕꯗꯨꯕꯨ ꯇꯥꯅ ꯒꯦꯠ ꯌꯧꯔꯛꯄꯗ ꯂꯨꯌꯨꯝꯕꯅ ꯅꯥꯀꯟꯗꯒꯤ ꯅꯦꯆꯧꯕꯤ ꯇꯥꯟꯅꯧꯔꯅꯨ ꯀꯩꯝ ꯀꯥꯟꯅꯔꯣꯏ ꯍꯦꯂꯣꯏꯗꯣ ꯉꯁꯥꯏꯅ ꯑꯣꯛꯅꯈ꯭ꯔꯕꯅꯤ ꯄ꯭ꯔꯃꯣꯗꯤꯅꯤ ꯃꯊꯕꯥꯛ ꯌꯩꯔꯒ ꯏꯃꯥ ꯏꯄꯦꯝꯃ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯅꯠꯇꯦ ꯅꯥꯎꯆꯥ ꯀꯔꯝ ꯀꯥꯟꯗ ꯀꯔꯥꯏ ꯖꯒꯥꯗ ꯑꯣꯛꯅꯔꯤꯕꯅꯣ ꯀꯕꯣ ꯍꯩꯕꯣꯛꯀ ꯊꯥꯗꯣꯛꯂꯒ ꯐꯗꯣꯏ ꯆꯠꯂꯕ ꯍꯣ ꯈꯪꯗꯦ ꯌꯥꯝ ꯀꯟꯅ ꯑꯣꯛꯈ꯭ꯔꯦ ꯁꯦꯠꯇꯣꯛꯅꯕꯒ ꯌꯥꯝ ꯊꯤꯅ ꯋꯥꯅꯈ꯭ꯔꯅꯤ ꯏꯁ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯍꯌꯦꯡ ꯃꯥꯏꯕꯤ ꯑꯃ ꯇꯥꯟꯅꯔꯒ ꯄꯩꯁా ಹುꯜꯂꯒ ꯌꯦꯡꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯄꯥꯏꯈꯣꯝꯕꯗꯤ ꯃꯃꯥꯒ ꯂꯣꯌꯨꯝꯕꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯛꯇꯣꯛꯂ ꯌꯦꯡꯂ ꯂꯩ ꯇꯥꯟꯖꯥꯗꯨꯗ ꯌꯦꯂꯤꯡ ꯊꯥꯗꯣꯛꯅꯤ ꯇꯧꯔꯝꯕ ꯌꯦꯟ ꯂꯥꯕꯗꯣ ꯀꯣꯛ ꯍꯦꯛꯇ ꯈꯣꯡꯂꯛꯏ ꯂꯣꯌꯨꯝꯕꯅ ꯑꯥꯏ ꯃꯩꯇꯩ ꯌꯦꯟ ꯂꯥꯕ ꯑꯃꯨꯕꯗꯨꯅꯤꯅꯦ ꯍꯩꯁ ꯁꯤꯗꯤ ꯍꯥꯎꯔꯅꯤꯍꯦ ꯍꯩ ꯃꯤ ꯂꯥꯏꯗ ꯀꯠꯅꯕ ꯄꯨꯔꯛꯄ ꯌꯦꯟꯅꯤ ꯅꯦꯆꯧꯕꯤ ꯂꯥꯏꯗ ꯀꯠꯇ꯭ꯔꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯀꯠꯁꯤꯜꯂꯛꯎ ꯑꯩꯅꯕꯨ ꯐꯪꯉꯗꯤ ꯂꯥꯏꯗ ꯀꯠꯄꯗ ꯍꯦꯟꯅ ꯃꯍꯩ ꯐꯪꯗꯣꯔꯤꯅꯤꯗ ꯄꯥꯏꯈꯣꯝꯕ ꯁꯥꯎꯔꯞ ꯈꯣꯟꯖꯦꯜꯗ ꯉꯥꯡꯂꯛꯏ ꯃꯇꯨꯡ ꯃꯅꯥꯎ ꯂꯥꯏ ꯇꯤꯟꯒꯤꯅꯦꯅ ꯁꯤꯒꯨꯝꯕꯁꯦ ꯍꯦꯛ ꯇꯧꯔꯝꯃꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨ ꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯂꯣꯌꯨꯝꯕꯅ ꯅꯦꯆꯧꯕꯤ ꯌꯦꯟꯁꯦ ꯑꯩ ꯄꯨꯈ꯭ꯔꯒꯦ ꯅꯥꯎꯁꯥ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯄꯨꯒꯦꯔꯥ ꯈꯣꯠꯀꯦꯔꯥ ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯣ ꯍꯩ ꯑꯗꯨ ꯉꯥꯏꯈꯣ ꯅꯪ ꯅꯕꯥꯏꯁꯤꯕꯨ ꯉꯁꯤ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦꯕ ꯍꯣ ꯑꯩꯅ ꯉꯁꯥꯏ ꯕꯖꯥꯔ ꯆꯪgrꯤꯉꯩ ꯂꯩꯈꯣꯝ ꯁꯥꯟꯅꯔ ꯂꯩꯔꯝꯃꯤ ꯑꯩꯅ ꯆꯩꯔꯨꯕ ꯑꯗꯨꯒꯤ ꯁꯥꯎꯔꯤꯕ ꯀꯔꯤ ꯆꯍꯤ ꯃꯇꯥꯡꯁꯤꯗ ꯂꯩꯈꯣꯝ ꯁꯥꯟꯅꯕꯒꯤ ꯌꯥꯗꯦꯅ ꯁꯥꯎꯔꯤꯕ ꯑꯁ ꯑꯩ ꯀꯣꯛꯀꯁꯦ ꯉꯥꯎꯔꯦ ꯅꯥꯎꯆꯥ ꯅꯪꯒꯤ ꯋꯥꯁꯤꯕꯨ ꯑꯍꯣꯏꯕꯔꯣ ꯑꯣꯏꯗꯕ꯭ꯔꯣ
ꯍꯥꯖꯗ꯭ꯔꯒꯅꯦ ꯒꯥꯔꯤ ꯃꯤꯡꯁꯦꯜꯁꯤ ꯌꯦꯡꯉꯨꯅꯦ ꯂꯩꯈꯣꯝ ꯁꯥꯟꯅꯕꯤ ꯃꯣꯠꯂꯤꯗꯣ ꯄ꯭ꯔꯃꯣꯗꯤꯅꯤꯁꯨ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔ ꯌꯦꯡꯉꯤ ꯍꯩꯃꯥ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯔꯤ ꯃꯥꯜꯂꯦꯅꯦꯍꯦ ꯑꯩꯗꯤꯅꯦ ꯒ꯭ꯌꯥꯟꯒ ꯑꯃꯠꯇ ꯇꯥꯖꯗ꯭ꯔꯦꯗ ꯂꯣꯌꯨꯝꯕ ꯌꯦꯟ ꯂꯥꯕꯗꯣ ꯑꯃꯨꯕꯗꯣ ꯆꯪꯁꯤꯜꯂꯒ ꯇꯥꯞꯐꯥꯏ ꯂꯥ ꯑꯃꯨꯕꯤ ꯂꯥꯎ ꯅꯪꯗꯤ ꯉꯁꯤ ꯑꯩꯒꯤ ꯈꯌꯥꯠꯇ ꯇꯥꯔꯣ ꯍꯥꯏꯕ ꯂꯥꯏꯅ ꯊꯥꯕꯤꯔꯛꯂꯨꯕꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯅꯪꯕꯨ ꯍꯥꯎꯅ ꯊꯣꯡꯕꯤꯅꯤ ꯏꯃꯨꯡꯗꯅ ꯄꯥꯏꯈꯣꯝꯕ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯃꯁꯥꯒꯤ ꯁꯛꯐꯝꯕꯨ ꯌꯦꯡꯖꯩ ꯃꯃꯤꯠ ꯑꯗꯣ ꯑꯁꯥꯎꯕꯅ ꯄꯤꯛ ꯊꯜꯂꯤ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯁꯥꯎꯅ ꯉꯁꯤ ꯐꯥꯎꯕꯗ ꯄꯥꯏꯈꯣꯝꯕ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯄ ꯑꯃꯗ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯗꯦ ꯁꯛ ꯌꯥꯝ ꯇꯥꯈꯠꯂꯤꯕ ꯅꯪꯕꯨꯁꯨ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯅꯨꯃꯤꯗꯥꯡꯅꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯅꯔꯛꯄ ꯃꯇꯝꯅꯤ ꯃꯃꯥ ꯃꯆꯥꯗꯣ ꯇꯤꯚꯤ ꯌꯦꯡꯂꯒ ꯐꯝꯃꯤꯟꯅꯩ ꯏꯕꯦꯁꯅꯥꯅ ꯊꯣꯏꯕꯤ ꯑꯩꯕꯨ ꯄꯥꯎ ꯑꯃ ꯇꯥꯏꯅꯦ ꯀꯩ ꯄꯥꯎꯅꯣ ꯏꯃꯥ ꯅꯠꯇꯦ ꯅꯪꯕꯨ ꯕꯖꯥꯔꯗ ꯉꯁꯥꯏ ꯃꯤꯒ ꯈꯠꯅ ꯆꯩꯅ ꯊꯣꯛꯄ꯭ꯔꯣ ꯀꯅꯥꯅ ꯑꯃꯨꯛ ꯇꯝꯁꯤꯜꯂꯛꯏꯅꯣ ꯇꯝꯁꯤꯟꯕ ꯇꯝꯁꯤꯟꯗꯕꯒꯤ ꯋꯥꯔꯤꯗꯣ ꯇꯣꯛꯈ꯭ꯔꯣ ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯈꯣꯏꯃꯛꯀꯤ ꯃꯤꯒ ꯈꯠꯅꯔꯨꯕ꯭ꯔꯣ ꯈꯠꯅꯩ ꯃꯀꯣꯛ ꯁꯥꯊꯤꯅ ꯆꯥꯛꯄ ꯅꯨꯄꯥ ꯑꯃ ꯁꯛ ꯌꯥꯝ ꯀꯥꯛꯄ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯁꯦ ꯒ꯭ꯌꯥꯟ ꯑꯣꯟꯊꯣꯛꯅ ꯇꯥꯈꯤꯗ꯭ꯔꯦꯗ ꯀꯩꯅꯣ ꯏꯃꯥꯁꯨ ꯋꯥꯔꯤꯗꯤ ꯃꯨꯟꯅ ꯈꯪꯗꯅ ꯃꯥꯏ ꯃꯤꯆꯪꯒ ꯍꯦꯛ ꯆꯪꯁꯤꯜꯂꯗꯅ ꯏꯍꯦ ꯃꯤꯆꯪ ꯆꯪꯕ ꯆꯪꯗꯕꯒꯤ ꯋꯥꯔꯤ ꯅꯠꯇꯦꯅꯦ ꯅꯪꯕꯨ ꯂꯝꯖꯥꯎꯗꯨꯗ ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗꯕ ꯃꯤ ꯑꯃꯒ ꯍꯦꯛꯇ ꯈꯠꯅꯔꯤꯕ ꯑꯗꯨꯕꯨ ꯃꯥꯅ ꯀꯔꯤ ꯇꯧꯔꯛꯄꯒꯤꯅꯣ ꯍꯦꯟꯊꯣꯏꯕꯤ ꯃꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯅꯥꯎꯕ ꯇꯨꯝꯃꯨꯔꯣ ꯆꯠꯂꯣ ꯍꯌꯦꯡꯅꯦ ꯁ꯭ꯀꯨꯜ ꯆꯠꯄ ꯊꯦꯡꯈꯤꯅꯤ ꯅꯥꯎꯕ ꯇꯤꯚꯤ ꯌꯦꯡꯂꯝꯕꯗꯩ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯛꯈ꯭ꯔꯦ ꯍꯦꯟꯊꯣꯏꯕꯤꯅ ꯇꯞꯅ ꯏꯃꯥ ꯉꯁꯥꯏꯗꯣ ꯕꯖꯥꯔꯗ ꯑꯩꯒꯤ ꯕꯦꯒꯁꯨ ꯍꯨꯔꯥꯟꯈ꯭ꯔꯤꯅꯤ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯍꯨꯔꯥꯟꯕꯗꯨꯅ ꯉꯁꯥꯏ ꯑꯩꯒ ꯈꯠꯅꯩ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯑꯗꯨꯒꯤꯁꯨ ꯐꯣꯟ ꯍꯥꯏꯕ꯭ꯔꯥ ꯑꯥꯏꯄꯦꯗ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯃꯁꯨ ꯍꯨꯔꯥꯜꯂ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯃꯥꯒꯤ ꯐꯣꯟꯗꯣ ꯀꯥꯏꯔꯦꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒꯅꯦ ꯁꯛꯀ ꯌꯥꯝ ꯀꯥꯛꯅ ꯑꯩꯒꯨꯝꯕꯁꯤꯗꯤ ꯃꯥꯅ ꯂꯩꯕ ꯉꯝꯅꯤ ꯀꯥꯏ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯑꯩꯁꯨ ꯁꯥꯎꯅꯤꯡꯗꯅꯅꯦ ꯀꯩꯅꯣ ꯈꯔ ꯍꯥꯏꯈ꯭ꯔꯦ ꯑꯦ ꯃꯤꯑꯣꯏ ꯃꯤꯗꯥ ꯑꯃꯅꯤꯅꯦ ꯑꯗꯩꯗꯤ ꯏꯃꯥ ꯃꯥꯅ ꯒꯥꯔꯤꯗꯣ ꯀꯟꯅ ꯊꯧꯔꯒꯅꯦ ꯑꯩꯉꯣꯟꯗ ꯊꯧꯑꯣꯏꯒꯤ ꯏꯁꯤꯡ ꯀꯥꯞꯁꯤꯜꯂꯛꯏꯅꯤ ꯃꯤ ꯑꯗꯨꯒ ꯄꯩꯁꯥꯒ ꯂꯪꯊꯣꯔꯛꯑꯒ ꯌꯥꯝꯅꯁꯨ ꯇꯧꯑꯣꯏꯗꯕꯩ ꯇꯥꯏꯞꯇ ꯅꯐꯤꯅꯔꯣ ꯂꯩꯖꯈꯣ ꯀꯥꯏ ꯍꯥꯏꯔꯛꯏꯕ ꯑꯗ ꯑꯩꯅꯁꯨ ꯏ ꯀꯥꯃꯟꯗꯅꯅꯦ ꯃꯥꯏ ꯒꯥꯔꯤꯗꯨꯗ ꯂꯩꯈꯣꯝ ꯂꯪꯁꯤꯟꯕ ꯑꯗꯨꯒ ꯅꯨꯡ ꯑꯃꯅ ꯄꯥꯏꯔꯒ ꯈꯦꯠꯇꯠꯄ ꯏꯃꯥꯏ ꯄꯦꯝꯃ ꯅꯠꯇꯦ ꯅꯨꯄꯥꯗꯨꯅꯒ ꯂꯥꯛꯂꯒ ꯃꯥꯒꯤ ꯒꯥꯔꯤ ꯁꯣꯛꯍꯟꯕꯒꯤ ꯁꯦꯜꯒ ꯊꯧꯔꯛꯂꯗꯤ ꯀꯝꯗꯧꯅꯤ ꯃꯥꯕꯨ ꯑꯩꯒ ꯁꯛ ꯌꯥꯝ ꯈꯪꯅꯕꯗꯧꯅ ꯂꯥꯛꯑꯣꯏ ꯀꯩꯁꯨ ꯏꯁ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅꯅꯦ ꯑꯃꯨꯛ ꯍꯌꯦꯡ ꯀꯣꯟꯅ ꯀꯥꯔꯟ ꯇꯧꯔꯛꯂꯗꯤ ꯏꯃꯥ ꯏꯆꯥꯗꯤ ꯂꯣꯏꯔꯦꯗꯅ ꯑꯁ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯄꯥꯈꯟꯗ ꯈꯟꯖꯤꯜꯂꯦ ꯇꯥꯟꯖꯥꯗꯨꯗ ꯃꯄꯥꯟꯗꯒꯤ ꯍꯩ ꯇꯥꯟꯅꯔꯤꯕ꯭ꯔꯅꯦ ꯅꯣꯏꯕꯣ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯕ꯭ꯔꯣ ꯍꯩꯃꯥ ꯃꯄꯥꯟꯗ ꯃꯤ ꯀꯧꯕ ꯃꯥꯜꯂꯤꯅꯦ ꯑꯩ ꯌꯦꯡꯉꯨꯒꯦ ꯏꯃꯥ ꯁꯤ ꯍꯥꯏꯔꯒ ꯍꯦꯟꯊꯣꯏꯕꯤꯗꯣ ꯍꯧꯒꯠꯂꯒ ꯊꯣꯔꯛꯂꯦ ꯁꯨꯃꯥꯡꯗ ꯑꯍꯜ ꯈꯔ ꯑꯣꯏꯔꯛꯄ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯅ ꯂꯩꯔꯝꯃꯤ ꯍꯦꯟꯊꯣꯏꯕꯤ ꯅꯨꯄꯥꯗꯨꯕꯨ ꯎꯕꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯧꯏ ꯕꯥꯇꯣꯟ ꯀꯦꯁꯣꯔ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯂꯒ ꯊꯣꯏꯕꯤ ꯕꯥꯇꯣꯟ ꯂꯥꯛꯏꯅꯦ ꯍꯦꯟꯊꯣꯏꯕꯤꯁꯨ ꯃꯔꯥ ꯄꯨꯊꯣꯛꯂꯒ ꯃꯈꯨꯔꯥꯇꯣꯟꯒꯤ ꯄꯤ ꯑꯃꯨꯛ ꯏꯃꯨꯡꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯏꯃꯥ ꯕꯥꯇꯣꯟ ꯂꯥꯛꯏꯌꯦ ꯕꯦꯁꯅꯥꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ ꯀꯦꯁꯣꯔ ꯅꯪ ꯂꯥꯛꯏꯕ꯭ꯔꯥ ꯀꯔꯤ ꯂꯩꯔꯦ ꯏꯇꯩꯃ ꯅꯅꯥꯎꯅ ꯂꯥꯛꯆꯔꯤꯕꯁꯤ ꯏꯇꯩꯃꯒ ꯋꯥ ꯑꯃꯠꯇ ꯇꯥꯟꯅꯒꯦꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯀꯔꯤ ꯑꯔꯨꯕ ꯋꯥꯅꯣꯅꯦ ꯏꯇꯩꯃ ꯅꯅꯥꯎꯒꯤ ꯃꯔꯨꯞ ꯑꯃ ꯏꯇꯩꯃꯍꯣꯏꯒꯤ ꯃꯃꯥꯡ ꯂꯝꯕꯤꯗ ꯂꯩꯔꯤꯕ ꯂꯝꯗꯣ ꯂꯩꯗꯕ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯍꯪꯂꯛꯏ ꯑꯩꯅꯁꯨ ꯏꯇꯩꯃꯍꯣꯏꯒ ꯇꯥꯟꯅꯈꯤꯒꯦ ꯍꯥꯏꯅꯗꯤ ꯍꯥꯏꯔꯝꯕꯅꯤ ꯍꯦꯟꯊꯣꯏꯕꯤꯅ ꯕꯥꯇꯣꯟ ꯀꯩꯗꯧꯕꯗ ꯁꯤꯟꯅꯅꯤ ꯍꯥꯏꯒꯦ ꯑꯀꯨꯞꯄ ꯃꯔꯣꯜꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯤ ꯍꯥꯟꯅ ꯂꯩꯕ ꯌꯥꯕ ꯌꯥꯗꯕꯒꯤ ꯃꯔꯣꯜꯗꯣ ꯍꯪꯂꯛꯈꯤꯒꯦ ꯍꯥꯏꯔꯝꯂꯒꯅꯦ ꯋꯥꯗꯣ ꯃꯈꯥ ꯇꯥꯔꯝꯗ꯭ꯔꯦ ꯏꯕꯦꯁꯅ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯀꯦꯁꯣꯔ ꯂꯝ ꯑꯁꯦ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯅꯥꯇꯩꯃ ꯌꯣꯟꯅꯤꯡꯗ꯭ꯔꯤꯅꯦ ꯄꯩꯁꯥ ꯅꯨꯡꯁꯥ ꯊꯣꯏꯗꯣꯛꯅ ꯀꯥ ꯍꯦꯟꯅ ꯆꯤꯜꯂꯦ ꯍꯥꯏꯕꯁꯨ ꯅꯠꯇꯕꯅꯤꯅ ꯍꯦꯟꯊꯣꯏꯕꯤꯅꯁꯨ ꯍꯣꯏ ꯕꯥꯇꯣꯟ ꯌꯣꯜꯂꯒꯨꯝꯁꯤꯗ ꯕꯕꯥꯅ ꯌꯥꯝ ꯄꯥꯝꯖꯅ ꯂꯩꯕꯤꯔꯝꯕ ꯂꯝ ꯁꯔꯨꯛꯅꯤ ꯂꯝ ꯃꯇꯦꯛꯇꯨꯗ ꯑꯩꯈꯣꯏ ꯈꯨꯜꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯀꯥꯟꯅꯒꯗꯧꯕ ꯊꯕꯛ ꯑꯃ ꯇꯧꯒꯅꯤ ꯍꯥꯏꯅ ꯇꯠꯇꯅ ꯍꯥꯏꯕꯤꯔꯝꯕꯅꯤ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯅꯩ ꯍꯣꯏꯗ ꯅꯪ ꯕꯥꯇꯣꯟ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦꯀꯣ ꯏꯆꯥ ꯊꯣꯏꯕꯤꯅꯁꯨ ꯄꯥꯝꯗ꯭ꯔꯕꯅꯤꯅ ꯋꯥꯔꯤꯗꯣ ꯍꯧꯗꯣꯛꯈ꯭ꯔꯒꯦ
Ibesanana Kesor nangi marupto saudanaba phajana haino Kesor naso Hoi teima nanau nane fanaba silage Thoibe batona mu chatlage ko Hoi baton Asumda namit kra hausinkhre ayuki pung 8 tarak padwaini Paikombo phone do mana kong da naplaga nokmi wari sanai Thanks ai so hana di thajaram dabani adumai horkani ga haiba mayam gi thosal dagi yawbu ngamjare hoi foreign party mas ojana aina organize tawrange okay si hairaga call thamkre tanjada da paikhomba gi Kevin gi thong do hafet thillaga may I come in ekoi serbo paikhomba mamai fatlai thori aduga mic thong maka lamna chancellai kamcha changbiro kadom dinu thajadana Paikhomba gi makura Sanjit makutta magazine boy ama pairaga nokmi hairei Isana businessman of the year tarina magazine da hik phongi tabagane nang kamcha so harau mandana ichauna gelak libani ne Paikhomba changsilaga makura gi makhong soi pumna maksa kamcha gi thauja yaudrawadi ai noiba ngamba natteda Sanjit Paikhomba da lingo lai Hey my boy Nasada confident adok laiba punamak thengnariba nangonda title se pidana atopa kanada piruni well done my boy si hairaga Paikhomba gi mandaganda khupangna tapla pop thabi Paikhomba sunok phetowi ihe ai bui kaw rene nang no makamcha da ambulance service hodopagi plan haibado yaine kamcha na ambulance kara hana pre service honaba ne tharang toraga thamabani Makha taba che sangduna senagadaba mayamduna ne nanga khana saidana hangba laklibani Hoi kamcha ambulance haisidi ana laying punaba emergency wera kandasu mentally control toba ngamba miyoina handle togadabani aduga gari thoba heirena aikoina ambulance sector sinaba yabunati ningthina khanghaiba driving license paiba miyoi ma oibusu darkar oi chummi san haiba ado farene nangda fanaba loina silo Nang kamcha di gyan tabi ichana phari haibaduda tawdori bani Ngasigi di ne kamcha su yaukragi ko Makhoi ni punna hawalakle Hoi kamcha ay thindok jagi Yare adum thokragi Nangi tawgadamana thawdo tawzahoro Si hairam laga Sanjit thokre Mikup kragi tungda loyumbana Maya kamini bai Paikhomba do che sang yenglambadagi mamai fatnon khalai ngasai de kari yingdana lairino nana ID kangdrum ole amagi pakhona mungchat amagi mungchat ngamdre dam loire nupi de flat aram dai di nang dam su loi de ne hera adu di hainada mabani wari sanaringi da loyumba Paikhomba gi table da lairiba cover face da Paikhomba gi photo chaun hapaga magazine da hek urure loyumba na ta paikhalaga Ibai, sinupasidi nang yam thi male ha. Post kadam taingo kailam daino. Mamai sidi hekin thinba. Layung ganok laga phagi dongni da. Ai su paw han tar laini. Congratulations Ibai. Si ai duna Paikhomba gi makhut lauraga handshake tawi. Yare ne khra tawradi khut cha thado. Acha tu chadra. Hero gana heroine gi khut paisilaga thamkibe heroine oina na thado haibe sindu yam thi male. Paikhomba loyumbagi makutta fatkan thui haina de laima badama sidi loyumba maya higatlagan noi kande thawama fam ayamba yoruba nang brings employee khesu threat pi boina yaina mafam sunaba nangnaba gari de adum thongeda Paikhomba hawalaglaga chair da yani ba ko to lauktholaga listen ma pang thoragle mana thorakpada lambi da mabu thengnaba mayamna Mafam dagi hawalaga respect utli employee nupi amana Good afternoon sir kong Hai baga loide Paikhomba halna yenglamda chatkre Kaino ekhoi sir sibo asam ego wangi sibo nasak phajaba sida sawba ngamdabe wani sakka phajaram jadine my attitude sida nahana thabak tokcharam dawni loyumbana kedore leisabi swaide murmum solami sida employee duna Aikoi sir Paikhomba say igo yam kwangi haba sir aina congratulations haigena tawragane kem tasana da bichatkre asi sorry tat singa wari sana doi sharo
ꯑꯩꯒꯣꯏꯅ ꯁꯥꯟꯅꯕꯅ ꯐꯠꯇ꯭ꯔꯅꯦ ꯁꯤ ꯍꯥꯏꯔꯒ ꯃꯤꯆꯤ ꯊꯛ ꯈꯠꯆꯤꯜꯂꯤ ꯅꯨꯄꯤꯗ ꯐ꯭ꯂꯠ ꯇꯧꯕꯒꯤ ꯍꯥꯏꯔꯗꯤ ꯂꯌꯨꯝꯕꯗꯤ ꯑꯦꯛꯁꯄꯔꯠꯅꯤ ꯗꯤꯟ ꯂꯦꯟꯕ ꯌꯥꯕ ꯅꯨꯄꯤ ꯑꯃꯕꯨ ꯎꯔꯕ ꯃꯥꯒꯤ ꯃꯇꯝ ꯂꯦꯟꯐꯝ ꯍꯦꯛꯇ ꯑꯣꯏꯊꯣꯛꯏ ꯑꯦꯝꯄ꯭ꯂꯣꯌꯤ ꯅꯨꯄꯤꯗꯨꯁꯨ ꯂꯣꯌꯨꯝꯕꯒꯤ ꯐ꯭ꯂꯠ ꯈꯨꯇꯧꯗ ꯃꯣꯟꯗꯥꯒꯗꯤ ꯌꯧꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕꯅ ꯂꯣꯌꯨꯝꯕ ꯈꯪꯄ꯭ꯔꯦ ꯈꯪꯅꯤ ꯍꯥꯎ ꯂꯥꯛꯑꯦ ꯁꯤ ꯍꯥꯏꯔꯒ ꯆꯦꯟꯆꯠ ꯆꯠꯂꯒ ꯇꯨꯡ ꯏꯟꯅꯈ꯭ꯔꯦ ꯑꯃꯔꯣꯝꯗꯅ ꯃꯥꯡꯒꯣꯜ ꯃꯆꯤꯗ ꯊꯥꯔꯤꯕ ꯃꯣꯔꯥ ꯃꯊꯛꯇꯨꯗ ꯊꯝꯂꯤꯕ ꯐꯣꯟꯗ ꯔꯤꯡ ꯀꯟꯅ ꯈꯤꯡꯂꯤ ꯐꯤ ꯁꯨꯔꯒ ꯂꯩꯔꯝꯕ ꯍꯦꯟꯊꯣꯏꯕꯤꯗꯣ ꯍꯧꯒꯠꯂꯒ ꯃꯈꯨꯠꯇꯣ ꯍꯥꯏꯐꯦꯠ ꯇꯩꯊꯣꯛꯅ ꯐꯣꯟꯗꯣ ꯑꯣꯛꯏ ꯍꯜꯂꯣ ꯐꯣꯟꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯍꯜꯂꯣ ꯁꯤꯕꯨ ꯅꯥꯎꯕ ꯍꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯣꯏꯕꯤꯔꯕ꯭ꯔꯣ ꯑꯧ ꯃꯥꯅꯤ ꯑꯩ ꯃꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯅꯤ ꯅꯥꯎꯕꯗ ꯁ꯭ꯀꯨꯜꯗ ꯋꯥꯟꯊꯔꯛꯇꯅ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂ ꯂꯩꯔꯦ ꯍꯦꯟꯊꯣꯏꯕꯤ ꯄꯥꯈꯠꯅ ꯍꯥ ꯀꯝꯗꯧꯅ ꯀꯥ ꯍꯦꯟꯅ ꯁꯣꯛꯄꯟꯗꯤ ꯌꯥꯎꯗꯦꯗ ꯍꯧꯖꯤꯛꯄꯨꯗꯤ ꯃꯁꯥꯁꯦ ꯈꯔ ꯁ꯭ꯇꯦꯕꯜ ꯑꯣꯏꯔꯦ ꯗꯣꯛꯇꯔꯅ ꯏꯃꯨꯡꯒꯤ ꯃꯤ ꯑꯃꯇ ꯂꯥꯛꯄꯤꯔꯛꯎꯅ ꯍꯥꯏꯕ ꯍꯣꯏ ꯁꯥꯔ ꯑꯩ ꯍꯧꯖꯤꯛꯃꯛ ꯂꯥꯛꯆꯒꯦ ꯁꯤ ꯍꯥꯏꯔꯒ ꯀꯣꯜꯗꯣ ꯌꯥꯝ ꯊꯨꯅ ꯀꯛꯂꯒ ꯊꯣꯡꯒꯥꯜꯂꯣꯝ ꯆꯦꯟꯊꯣꯔꯛꯏ ꯃꯥꯅ ꯆꯦꯟꯊꯣꯔꯛꯄꯗ ꯊꯦꯝꯕꯨꯡ ꯁꯥꯏꯀꯜ ꯊꯧꯔꯒ ꯂꯥꯛꯏ ꯊꯦꯝꯕꯨꯡ ꯆꯦꯊꯣꯏꯕꯤ ꯀꯩꯗꯧꯔꯒꯦ ꯅꯪ ꯑꯪꯒꯋꯥꯟꯗꯤ ꯁꯦꯟꯇꯔ ꯆꯠꯂꯒꯅꯦ ꯃꯥꯕꯨ ꯏꯕꯦꯁꯅꯥꯗꯣ ꯑꯝꯇ ꯀꯧꯔꯣ ꯑꯩꯅ ꯌꯥꯝ ꯊꯨꯅ ꯂꯥꯛꯇꯕ ꯌꯥꯗꯦꯅ ꯍꯥꯏꯌꯨꯀꯣ ꯍꯣꯏ ꯊꯨꯅ ꯆꯠꯂꯣ ꯊꯦꯝꯕꯨꯡꯁꯦ ꯁꯥꯏꯀꯜꯗꯣ ꯂꯦꯞꯈꯠꯂꯒ ꯀꯟꯅ ꯑꯣꯠꯂꯒ ꯊꯧꯈ꯭ꯔꯦ ꯍꯦꯟꯊꯣꯏꯕꯤ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯜꯂꯒ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕ ꯄꯣꯠ ꯆꯩꯗꯣ ꯈꯔ ꯌꯣꯝꯁꯤꯜꯂꯤ ꯌꯣꯝꯁꯤꯟꯅ ꯊꯕꯥꯁꯅꯥꯗ ꯀꯣꯜ ꯇꯧꯏ ꯍꯜꯂꯣ ꯊꯣꯏꯕꯤ ꯀꯩ ꯂꯩꯔꯒꯦ ꯑꯩ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯌꯦ ꯊꯕꯥ ꯑꯩꯈꯣꯏ ꯅꯥꯎꯕꯗꯨ ꯁ꯭ꯀꯨꯜꯗ ꯋꯥꯟꯊꯔꯛꯇꯅ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯦꯅ ꯃꯣꯏ ꯑꯣꯖꯥꯅ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ ꯅꯪ ꯑꯝꯇ ꯈꯔ ꯆꯠꯂꯒ ꯌꯦꯡꯕꯤꯔꯝꯃꯣ ꯍꯥ ꯑꯩꯈꯣꯏ ꯅꯥꯎꯕꯕꯣ ꯍꯣꯏ ꯆꯠꯂꯒꯦ ꯑꯩ ꯏꯃꯥꯒ ꯑꯩꯒꯁꯨ ꯌꯧꯔꯛꯅꯕ ꯇꯧꯔꯒꯦ ꯅꯪ ꯉꯥꯛꯇ ꯌꯦꯡꯕꯤꯔꯝꯃꯣ ꯑꯍꯣꯏ ꯁꯤ ꯍꯥꯏꯔꯒ ꯀꯣꯜ ꯊꯝꯅꯈ꯭ꯔꯦ ꯍꯣꯁꯄꯤꯇꯥꯜꯒꯤ ꯂꯣꯀꯦꯁꯟꯗꯣ ꯊꯥꯈ꯭ꯔꯦ ꯃꯥꯒ ꯃꯃꯥꯒꯁꯨ ꯅꯥꯎꯕꯅ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯗꯣ ꯇꯝꯅ ꯂꯥꯛꯏ ꯃꯅꯨꯡ ꯍꯦꯛ ꯆꯪꯕꯒ ꯊꯕꯥꯁꯅꯥꯅ ꯃꯥꯆꯧꯕꯤ ꯊꯕꯥ ꯅꯧꯄꯥ ꯂꯩꯔꯤꯕ ꯀꯥꯁꯦ ꯀꯔꯣꯝꯗꯅꯣ ꯊꯕꯥꯁꯅꯥꯅ ꯁꯣꯝꯗ ꯂꯥꯛꯑꯣ ꯃꯥꯆꯧꯕꯤ ꯅꯥꯎꯕꯗꯣ ꯑꯩꯅ ꯆꯠꯂꯒꯗꯤ ꯌꯦꯡꯂꯝꯕꯅꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯍꯧꯗ꯭ꯔꯦ ꯊꯕꯥꯁꯅꯥꯅ ꯄꯨꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯅꯥꯎꯕꯅ ꯂꯩꯔꯤꯕ ꯋꯥꯔꯗꯇꯣ ꯇꯝꯅ ꯂꯥꯛꯏ ꯅꯥꯎꯕ ꯗ꯭ꯔꯤꯞ ꯑꯃ ꯌꯥꯜꯂꯒ ꯃꯃꯤꯠ ꯎꯏꯁꯤꯜꯂ ꯂꯩꯔꯝꯃꯤ ꯏꯕꯦꯁꯅꯥ ꯆꯪꯁꯤꯜꯂꯒ ꯇꯞꯅ ꯀꯧꯏ ꯏꯃꯥꯒꯤ ꯑꯇꯣꯝꯕ ꯇꯥꯕ꯭ꯔꯣ ꯏꯆꯥꯕꯣ ꯅꯥꯎꯕ ꯃꯃꯤꯠ ꯇꯞꯂꯤ ꯄꯥꯡꯊꯣꯔꯛꯏ ꯏꯃꯥ ꯂꯥꯛꯏ ꯏꯁꯥ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯏꯆꯦꯗꯤ ꯏꯃꯥ ꯍꯦꯟꯊꯣꯏꯕꯤꯅ ꯏꯆꯦ ꯁꯤꯗ ꯂꯩꯌꯦ ꯅꯥꯎꯕ ꯃꯆꯦꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯏꯆꯦ ꯑꯩ ꯍꯌꯦꯡ ꯈꯦꯂꯝ ꯍꯦꯜꯂꯔꯣꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝ ꯍꯥꯏꯗꯨꯕꯣ ꯉꯁꯥꯏ ꯏꯆꯦ ꯏꯃꯥꯟꯅꯕꯅ ꯑꯩꯒꯤ ꯕꯣꯏꯗꯣ ꯁꯣꯏꯗꯅ ꯁꯦꯒꯥꯏꯈꯤꯕ ꯑꯗ ꯑꯩꯁꯨ ꯁꯥꯎꯅꯤꯡꯃꯟꯕꯩ ꯈꯠꯅꯔꯨꯕꯅꯤ ꯑꯣꯖꯥꯅ ꯄꯅꯤꯁꯃꯦꯟ ꯑꯣꯏꯅ ꯁ꯭ꯀꯨꯜꯒꯤ ꯒ꯭ꯔꯥꯎꯟꯗ ꯄꯦꯔꯦꯠ ꯑꯃ ꯂꯝꯖꯦꯟ ꯆꯦꯜꯍꯜꯂꯤꯕ ꯑꯗꯩ ꯀꯣꯛ ꯉꯥꯎꯔꯛꯇꯅ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ ꯍꯦꯟꯊꯣꯏꯕꯤ ꯃꯧꯄꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯒ ꯍꯣ ꯐꯔꯦꯁꯦ ꯃꯊꯪꯗꯩꯗꯤꯅꯦ ꯃꯤꯒ ꯈꯠꯅ ꯆꯩꯅ ꯇꯧꯅꯨꯀꯣ ꯍꯣꯏ ꯏꯆꯦ ꯊꯕꯥꯁꯅꯥꯅ ꯊꯣꯏꯕꯤ ꯗꯣꯛꯇꯔꯅ ꯏꯃꯨꯡꯒꯤ ꯃꯤ ꯑꯃ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯄꯅꯦ ꯑꯩꯁꯨ ꯗ꯭ꯌꯨꯇꯤ ꯂꯣꯏꯗ꯭ꯔꯤ ꯃꯥꯆꯧꯕꯤ ꯑꯩ ꯊꯣꯛꯈꯤꯒꯦꯀꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯆꯪꯉꯛꯑꯒꯦ ꯍꯣ ꯆꯠꯂꯨꯔꯣ ꯊꯕꯥꯁꯅꯥꯁꯨ ꯅꯔꯁ ꯑꯣꯏꯗꯨꯅ ꯂꯩꯕꯅꯤ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯏꯕꯦꯁꯅꯥ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯏꯕꯦꯝꯃ ꯗꯣꯛꯇꯔꯅ ꯂꯥꯛꯑꯣ ꯍꯥꯏꯔꯤꯗꯣ ꯏꯃꯥ ꯆꯠꯂꯨꯁꯨ ꯍꯥꯏꯕ꯭ꯔꯥ ꯏꯃꯥ ꯑꯩ ꯑꯣꯏꯅ ꯆꯠꯂꯨꯔꯒꯦ ꯑꯉꯥꯡ ꯃꯅꯥꯛ ꯂꯩꯕꯤꯔꯝꯃꯣ ꯍꯦꯟꯊꯣꯏꯕꯤ ꯗꯣꯛꯇꯔ ꯎꯅꯕ ꯂꯥꯛꯏ ꯃꯦ ꯑꯥꯏ ꯀꯝ ꯏꯟ ꯗꯣꯛꯇꯔ ꯌꯦꯁ ꯄ꯭ꯂꯤꯖ ꯍꯦꯟꯊꯣꯏꯕꯤ ꯃꯅꯨꯡ ꯆꯪꯂꯛꯏ ꯐꯝꯕꯤꯌꯨ ꯗꯣꯛꯇꯔ ꯑꯩ ꯅꯥꯎꯕꯒꯤ ꯃꯆꯦ ꯑꯣ ꯌꯨꯅꯤꯐꯣꯔꯝꯗ ꯄꯨꯈꯠꯂꯛꯄ ꯁꯥꯇ꯭ꯔꯗꯨꯒꯤ ꯐꯦꯃꯤꯂꯤ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯍꯣꯏ ꯃꯥꯅꯤ ꯄꯦꯁꯦꯟꯁꯦ ꯍꯥꯟꯅꯗꯩ ꯍꯥꯔꯠꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯍꯥꯏꯕꯁꯦ ꯈꯪꯕꯤꯕ꯭ꯔꯥ ꯈꯪꯖꯩ ꯗꯣꯛꯇꯔ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯥꯔꯠꯇ ꯕꯦꯔꯥ ꯂꯩꯕꯒꯤ ꯍꯤꯗꯥꯛ ꯊꯥꯔꯤꯕꯅꯤ ꯗꯣꯛꯇꯔ ꯃꯁꯥꯁꯦ ꯈꯔ ꯁꯣꯜꯂꯤ ꯍꯥꯔꯠꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯅꯤꯅ ꯀꯥ ꯍꯦꯟꯅ ꯇ꯭ꯔꯤꯠꯃꯦꯟ ꯆꯠꯊꯕꯁꯨ ꯈꯨꯗꯣꯡ ꯆꯥꯗꯦ ꯃꯥꯕꯨ ꯀꯟꯁꯜ ꯇꯧꯕ ꯗꯣꯛꯇꯔꯗꯣ ꯑꯗꯨꯗꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯂꯧꯕ ꯗꯔꯀꯥꯔ ꯇꯥꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯇꯦꯁ ꯈꯔ ꯂꯧꯊꯣꯛꯅꯕ ꯇꯧꯁꯤ ꯍꯤꯗꯥꯛ ꯈꯔꯁꯨ ꯏꯖꯒꯦ ꯃꯁꯤ ꯍꯧꯖꯤꯛ ꯂꯩꯕꯤꯔꯨꯔꯣ ꯐꯅꯤ ꯗꯣꯛꯇꯔ ꯄ꯭ꯔꯦꯁꯀ꯭ꯔꯤꯞꯁꯟ ꯄꯦꯄꯔꯗꯨ ꯄꯥꯏꯔꯒ ꯐꯥꯔꯃꯥꯁꯤꯔꯣꯝꯗ ꯊꯣꯔꯛꯄꯗ ꯂꯝꯕꯤꯗ ꯊꯕꯥꯁꯅꯥꯒ ꯊꯦꯡꯅꯔꯦ ꯊꯣꯏꯕꯤ ꯗꯣꯛꯇꯔꯅ ꯀꯩ ꯍꯥꯏꯔꯒꯦ ꯇꯦꯁ ꯈꯔ ꯇꯧꯁꯦ ꯍꯥꯏꯌꯦ ꯍꯤꯗꯥꯛ ꯈꯔꯁꯨ ꯂꯩꯔꯛꯑꯣꯅ ꯑꯩꯈꯣꯏ ꯁꯤ ꯅꯥꯀꯜꯒꯤ ꯐꯥꯔꯃꯥꯁꯤꯁꯦ ꯁꯤꯗ ꯍꯤꯗꯥꯛ ꯑꯌꯥꯝꯕ ꯂꯣꯏ ꯐꯪꯕꯅꯤ ꯄꯩꯁꯥ ꯋꯥꯠꯂꯁꯨ ꯑꯩꯒꯤ ꯃꯤꯡꯗ ꯏꯁꯜꯂꯝꯃꯣ ꯍꯌꯦꯡ ꯀꯣꯟꯅ ꯄꯤꯔꯁꯨ ꯌꯥꯅꯤ ꯅꯪ ꯇꯧꯗꯧꯗꯣ ꯇꯧꯖꯔꯣ ꯑꯩꯅ ꯌꯥꯅꯕ ꯇꯧꯔꯒꯦ
Thabasna su changkre hindhoi bisu thori hospital gen trans mayada mapalom dagi changakpa paikhombaga hindhoi biga thainarare paikhomba di ningzing mangsing hak lepaga lei mamai di lai thoktuna yengge tawbaga ibai kedorogi changase tung hanna yenglamdana makhoi ani do manung changkre hindhoi bisu thabasna na taglakpa pharmacy adomne lai mi su khra chilami adwai de lepaga ngak ngairaga lei Paikhomba hospital ki security room da changlei loyum bana wa ngang balepte se files na pharmacy ki handak purakiba sale hidak sing adugi list ni masing ne aduga price loina suni yarabani aduga sisina Paikhomba CCTV footage to sum yenglam badai mamit to have it khuzina monitor da tari ba sakpham da munna yengna bohani thangda ba mi kupta khangai hare sinu pise sida kamaina loyum basu wa ngang bada leplaga Paikhomba na thilli ba mai ke da yengi kanai nu pino ne CCTV da taba mami sidai ibai bunga holisibo Paikhomba loyum bana hairi ba wa da manada changde mamin ani dana hinthai bi basingna maman ma ong da yenglaga ngak lei loyum pharmacy da hosuk lei ba pharmacist kai hosuma igi nak tala hayo ibai kai soirage kai soide keno mai ge tawbani loyim ba paw thanaga pharmacist leiriba singdo kaure Paikhomba na hidak langthang masing awat palaite ko leizade sir wadu dai hawdokpado farak tabagi hafet koi thokla leibani makut thillaga Paikhomba na asi leiriba nupi se obra pharmacist ahuma mamai leiragi ingthoi monitor da henthoi bigi sakpham tariba do ure Paikhomba na ai thorak tripawba asi nupi se gi hidak piram bayaroi hek piram baba piram liba mido thabak tatkani khango pharmacist ahumagna funny sir yar na thau zoro makhoi thokraba matong Paikhomba da marau leiba minok hamandoi minok tu uraga loyim murmur soli hais kaino khoi bai sa vet ki minok kano emi ai bune chawbida hayora sirane mai ba mutaga tayen masa sang badum tanga tharona